ngasi numida wairam phongkiba tongan manipuri siphongsingdigi amasum thokiba thawdo wathoksingdigi maruoiba ipausing khongacharaga manipur top channel gi makedigi ma'am da share tawjage ahanbada ngasi state sigoiba covid-19 update ma'am da thamjage government of manipur covid-19 kamal control room dagi thadorapa press release number 428 ngasi tang kungate thamanga inglisingani ga kunga mathoi ngasi numida wairangi pung manga phoki oiba update tamyam hauki ba pung kunga mari asida yamna ba mioi havini mioi sanipan ga taraga ni thoi general population dagi amasum mioi amana central armed police force dagi apun boina mioi sanipan ga taraga humdoi covid-19 positive henkre hairiba general population dagi covid-19 positive oirakraba mioi sanipan ga taraga ni thoi asi mioi samri ga taret amana nupani amasum samri ga manga amana nupini so hari amasum makhoi singsi Imphal East dagi samaga humpuga mapan Imphal West dagi sahum Thaubal dagi kunthraga humdai Bisnupur dagi yankhai ga humdai Kaksing dagi yankhai ga taret Ukhul dagi taret Susampur dagi samaga mapan Sandel dagi taruk Senapati dagi kunga mari Tamenglong dagi mapan Tengnopal dagi taraga nithoi Kangpokpi dagi taraga nithoi Jeribam dagi taraga taret amasum Kamjong dagi mari ni aduga makhoi ge lokhat phamtokpa section thorang khudimak lokhatle hainasu press release asina mayek singna pale amasum haukiba pung kunga mari asida yamna bamioi haibidi mioi taraga nipan covid-19 na positive oiduna laikhidre manipurda hairiba mioi taraga nipan asi sei humpuga mari suraba nupi kaksingdagi humpuga manga suraba nupa Tamenglongdagi marfu suraba nupi kaksingdagi maudra suraba nupa Imphal East dagi nipuga taruk suraba nupa Susampurdagi nipuga mapan suraba nupa Susampurdagi marfuga humdai suraba nupi kaksingdagi marfuga tere suraba nupi kaksingdagi humdraga manga suraba nupi kaksingdagi humpu suraba nupa Imphal East dagi humpu suraba nupa Imphal West dagi humdra suraba nupi Imphal East dagi yankhai ga tere suraba nupa Kamjong dagi marfu suraba nupi Imphal East dagi marfu suraba nupi Imphal West dagi humpu manga suraba nupa Imphal West dagi nipuga manga suraba Kamjong dagi amasung marfu suraba nupi Imphal East dagi marfu suraba nupi Imphal West dagi humpuga manga suraba nupa Imphal West dagi nipuga manga suraba nupa Imphal East dagi amasum kunthraga manga suraba nupi Imphal West dagi ni hairiba mioi singji CCC Kaksing dagi ama DH Tamenglong dagi ama Jiban Hospital dagi ama Rasmet dagi ama DH Susampur dagi ani home isolation dagi ahum Jenims dagi mari amasum Rims dagi manga mathang sina hairiba mioi taraga nipan asi laikhitabni hairiba mioi taraga nipan si tharaga apun boina manipur covid-19 na maram oiduna laikhidaba mioi masingsi satrat ka nifuga nipan su sure amasum haukiba pung kunga mari asida covid-19 dagi naba phaduna negative oiduna discharge tokiba mioi masingsi aduki matik yamna sangwaga humdraga taruni makhoi singsi CIPF dagi tara humdoini home isolation dagi samri ga humpu Rims dagi mari Jenims dagi mapan BB dagi taru NSU dagi taret Siri dagi tara mathoi RD wing dagi taru Lanba dagi tara humdoi Babina specialty hospital dagi ama CCC lamboi khonang khong dagi kunthra Jiban hospital dagi ahum Senapati dagi manga Susampur dagi taret amasum Sandel dagi amani aduga hauji nahanduna laribe active case masing state asigi lising tarega samri ga humpu gani thoini amasum state si oriba recovery rate sina 82.57% ni so hari aduga apunba haukiba pung kuninga mari asida D type oxygen cylinder lising amaga samri ga ani amasum B type oxygen cylinder sangwa ga ni phugo humdoi khena ba health institution amasum health facility manipura phangan khre hari aduga district hospital amasum government institution da apunba saniga ahum D amasum yankhai ga taret B asigi manungsida Bisnupura 28D 0B Sandel 17D 4B Susampura 60D 2B Senapati 19D 0B Thaubal 11D 13B Ukhulda 21D 0B Tamenglong 5D 0B Jiribam 20D 13B Moreda 4D 6B Mau 4D 6B Kaksing 0D 10B Kangpokpi 5D 1B Ferjol 4D 3B Kamjong 3D 1B ni amasum apunba latest information amagi matungina apunba mioi masing vaccinated tawgibasi mioi la ahumga lising humpuga teretka satruga yankhai ga manga sure henesu Dr. Khoram Sasikumar mangang additional director and spokesperson health department Manipur na khuyek pi duna thadorokpa press release asina mayek sengna pali loisila poina topa maruiba paukhara makaza tharak poina tentak patopa maruiba paukhara myamda musakhaina pijagi myam lephukta minasi CM home isolation tawribisingi mobile application ama launch tawkhre
Home isolation leiriba patient singidamak Manipur Home Isolation Management MHIM ko mobile application amang ngasi Manipur Minister N Berena launch tawkhre launch tawbagi tharam aduda Babupara da leba CM Secretariat asamba thoramga loinana pangthokibani su hairi atopa paw manamo COVID patient sing lemna layenggadabani Congress COVID patient sing lemna layenggadabani haina MPCC na phongdokhre atopa paw manamo BJP lengang sahi teret mapung farak pada miam da pigadabu khudong saba sing lauthokre tasengna lairaba miam da kanaba sing phangangadori India da Narendra Modi na lusingba BJP gi lenga asina sahi teret mapung farak pa aihak pu miam na Lok Sabha da thabiba sahi ani surakpagi nungaiba phungdokpagi thoram sahi asigidi COVID na maram oidaduna sauna pangthoklaroi adubu miam gi damak pangthokadaba thabak thoram singdi lauthokle haina Lok Sabha gi MP Dr. R.K. Ranjan na phongdorakli Modi na lusingba BJP gi lengakna sahi teret mapung farak pasigalone na miyamna laktokadabu wafam kaya thamladuna hai BJP Manipur State ki kariyaktra punamakna COVID laiset asigi manungna Manipur gi khungak lising amaga samada satuna COVID ki awareness vaccination gi awareness COVID testing gi khudong saba lairabasing gi pungning thogatpa be oxygen gi saruk phangananaba hotnaba amadi PM na miyamna piriba garib kalyan An Yojana gi makhada miyamasum June thara pigadoriba chinjak sing tasing na lairaba miyamda yahonanaba amadi miyamda suksoi suidana phangananaba honagani loinana tuan ba youth mahila tuan ba ST gi leiriba morsa singna ngasi hayengdigi hauraga thasiki kunthra phawbada I katkani loinana se minister na orphan home sing karamba phibamda karamba police gi makhara thabak lakhotkadagi habigi matangda su pangthokani haina palli Atop yamna nungaitaba lebak thiba pawmna North East tagi oiramgani singnaba nupi amada miyoi mangana otnaibagi viral video na mipung khudimaki thamoi sokhale North East tagi oiramgadra singnaba nupi amada nupi ama yauna puna miyoi mangana tamthina otnaibagi viral video ama mipung khudimaki thamoi sathina sokhale viral video da yauriba victim oiribi nupi macha asigi sapsaba mari makhong Khangdokpiduna maki mathakta otnaikibasing phaduna sapsaba ain goiba serak pibinabasu makai kyadagi phongdorakli haujik phawbagi oina thawdo osi karamba state amadi karamba mafamna thokibano haiba sapsana khangma letri adumainama nupi macha asi awang nupokdagi oiramba yai haina singnabaga loinana nupi macha asigi khungul linaba amadi senaribasing masa khangdoktuna phanaba thabak lokhatle haina North East Nodal Officer IGP Robin Hibu IPS na social media ki khutangna phongdokre India gi atopa state singna leiriba awang nopokki miyambu matam suppada senariba Delhi police ki special commissioner Robin Hebuna phongdorkibada viral video asida uriba victim nupi macha asiga handakta Rajasthan gi Jodhpur da suicide tawraga leikidaba naga nupi macha aduga mari leinade amasum viral video aduda uriba Ot nairiba miyoising police na phana ba akan bathabak sathari amaromda viral video adugi thawdo adubo Union Minister Kiran Rijiju na akan mamong na condemn tawkhre amasum viral video asida uriba nupi macha asida handakta naga nupi ama suicide tawkiba duga mari leinade haiba Union Minister na sengdokladuna thawdo asida senariba sing khudimak phana ba state police sing na hotnabiyu su appeal tawrakli amasum video asida yauriba nupi ama amadi nupa mari asigi mari makong takpa ngama miyoisingda matik saba reward piduna ikai khomnagani haina su Assam police na lakthokre loinana nupi gi yaifanabagi damak lairiba core movement senarbi singi mari makong takpada taragi reward lakthokre dinaga mirror na su thawdo asida senarbi singi matakta FIR lakhotuna matik saba serak pibinaba Union Minister Kiran Rijiju Any nodal officer Robin Hibu amadi Nagaland police the memorandum ama pishin kre so haidi yengmada thamoi kainingai oiraba viral video si Nagaland gi sei kunga manga rom surabi lobi kali shumi kobi nagano pi ama Rajasthan gi Jodhpur masa matom da tharu yalaga shirambagi thawdok thokraba matung nongan ba numit megi sachet kunga marida social media da viral oirakhibani Tuan minute mari amadi mangarom sang viral video sing aduda nupi macha adubu miyoi manga aduna phi thongdana tamthina ot naikibagi saktam sing ukhi amasu nupi macha adugi masin menduna miyoi sing aduna mamaida hanjin khupangna thakhi ot naibada yaukhibi nupi aduna victim oiribi nupi adugi litliba fruit adu shegairaga lakthokuna khongpakna mathabakta net ukhi
Masu nupi masaduna phi thongdraba haksang aduda miyoi aduna hanjina khongpakna kauraga loinana private part yu bottle namsinduna otnaki amasu makhut masa punduna amadi phi na matam sangna masin mensinduna thambadagi nupi masa adu sor honba ngamdabigi awaba singsu uki haina pausna meksing na pali yamna mak lebak thiba masum nuaitaba pawmani mem atopa aten paw namu anauba IT rule social media bu lana sizinaba amadi phattaba tawba singdigi ngakthokna bani Union Electronic and Information Technology Minister Ravi Shankar Prasad anauba IT rules asi social media bu lana sizinaba amadi phattraba tawba singdigi ngakthokna ba gidamaktani haina phongdokre WhatsApp na High Court lenga ke anauba IT rule na Indian Constitution gi privacy ki right violence tawre haina lakthokna haijarak padugi matungda Union Minister gi makedigi majaki wafam asi phongdorakhibani so hairi atopa pawma namu Chief Minister COVID Relief Fund mating pangnarakli Chief Minister COVID-19 Relief Fund lamdam asi ki tuan lup amadi lanai mi kyana mating leptana pangnarakli ngasi su CM COVID-19 Relief Fund Singtam News Manipur Kawa WhatsApp group amana lupa lak amaga lising humdraga tareka satreka humdraga taret mateng pangnakre worker case Major mangang nusu CM COVID-19 Relief Fund lupa lak amaga lising manga mateng pangkre RK Isen Thoibis fans and follower nusu lupa lising kun mateng pangkre Manipur University of Culture na lupa lak ahum CM COVID-19 Relief Fund mateng pangkre Manipur Cooperative Bank nasu lupa lak ama mateng pangkre loinana Manipur State Women Commission for Women nasu lupa lak ani mateng pangkre haina pali atopa pawamana COVID na laikhidrabi ama MLA Radesham yauna warrior singna poloikre Thawal district ki Hairo Kendra gi manung sanba Thoksom village tagi Tonjam Chandramani Covid masagi sei marfuga marirom surabi ama Covid na maram oirga matam khara naram laba matung ngasi laikhidabada ahal laikhidrabi adugi haksang kinabadagi poloina ba laitrabada Hairo Kendra gi MLA Dr. Thoksom Radesham masam yauraga Hairo Kendra Covid Warriors Committee gi thamuisingna ngasi poloiduna aroiba mathau mangam pangthokre hairi losilakpoina aten bakante namanamo Covid vaccine kapkani haina miyam ngai halaga department gi mi amata lakhidre miyam saunakre Thawal district ki tuan mafam taraga marida COVID vaccine kapnabagi damak Thawal district ki District Family Welfare Officer DFWO Dr. KS Haismemsan order ama thokibagi matung ina ngasi Hairo Assembly constituency gi manungsanba salungpham de hida kapnabagi damak miyam tholaktuna ngainaki adubo department gi miyo amata mafam dura laktabadagi miyam saukibaga loinana DFWO Thawal na hida kapnaba order thokliba mafam ataida hida kapraga karigidamak salungphamda miyam kauktholaga tilalibano haina hangnaki haina supaw sina makhatana phongdora redugi miyam sigunadi matang sa lusinjarage pathoki sakibsida sokiba lan ki yarsu miyam ngakpigani thank you